Moreda State Security Force na mapung phana sangsin bangamkhre Lamhen Tuhenba Kukiaing Mayum Thadoktuna Chingda Chenkhttunna Lotnakhre Kuki militant sing na nungmai kapsi lagtuna More police station gi Sdpo oiriba singtham anan leikidraba amadi Moreda ahenba security force thomjinba matamda Kuki militant sing na ambush commando personnel ahum asok apan nangkiba matungda manipuri lengakna Moreda makhatan state security force sing thajan kiba adunga sin nongalamdai pung ahum rom taba matamda Moreda maipak na thungkhre IG tempting ngasang bana lusingba DIG Jogesh Chandra Haubizam amadi kaksingi SP Bikram yauna ahenba state security force sing asina ngarang nongalamdai pung ahum rom taba matamda More kandong lerembi yausilakpa matamda Kuki militant singnaba police ki maikaida nungna singba langsinduna landarakhi madu state security force ki maikaidagi blank fire na singba tawduna tan khaibadagi Kuki sing adu mapam adu thadoktuna senakhi hairi Pawasina hai Moreda pung kunmari curfew thamjin khibana maram oiduna Moreda leiriba mioi kana amata yumdagi mapal thokpa yakidre ngasi state security force sing thungkraba matungdagi Moreda leiba Lamhen Tuhenba Kukiaing Mayum Thadoktuna Chingda Chenkhttunna amadi lokha da kumdana Lotnakhre hairi sairak asida ngasi ayuktagi hauna Moreda leiriba special commando police sing IRB Assam Rifles amadi BSF ki combined force More market Colony Faizang Bank amasung More gate number 2 gi akoiba mapam sing combing operation taki maduda Kuki masa nifuga mari detain tawduna thamki makoi sing adu amomta oina masak khangdokna ba hotna bada mioi kuntra gani thoidi Burmese original ni haiba khangbangam loina na makhata na More gi tongan ba mapam sing da kulai paiba Kuki militant sing laibra haiba gi thiba humba gi thabuk combined team na akan ba mong da hojik chathaki hairi aduga mathang update asna JSC ga lenga ka yana ba purakpadagi Sdpo Anandgi Asiba Hakchan losinduna mathong pangthokre ngarang Moreda masagi mathong pangthoklingai de Kuki militant sing na lumduna nongmai kapse laktuna landarakpada leikidraba More police station gi Sdpo singtham Anand Kumar mihat ki matang da semkiba JSC ga ngasi manipuri gi chief minister ga unaduna wari sanakre wari sanaba da nakal animukta yanaba purakpada gi Sdpo Anand Kumar gi Asiba Hakchan losinduna masagi pokna pham lamdamda aroiba mathong mangam lebak miyam hupna saruk yaduna pangthokre ngasi JSC manipuri gi chief Minister N Biren unaduna wari saba matam adu chief minister gi maikaidigi Sdpo Anand Kumar hatpada chenabani haipa mioi kuntrarom fare haina phongdoki JSC gi maikaidigi faraba mioi sing adu terrorist ni haina manipuri lengak na lauthokpiu loina na Imphal da puraktuna ain gi oiba sabsaba thabuk lokhotpiu haiba wafam tamki maduda chief minister na JSC gi apam adu thabuk oina pangthokani haina thajaba piki chief minister gi maikaidigi leikitraba Sdpo Anand Kumar gi masanopa ahlda mahakasana balenga ki thabuk pigani haiba wafam phongdoki loina na Imphal More lambi si hangduna apanba amata leitana sathok sasan yahannaba lengak na thabuk paikhat piu haina JSC na thamkiba wafam adu manipur lengak na thabuk oina pangthokani haina JSC gi maikaida thajaba piki hairi JSC amadi chief minister gu unaduna wari sanaduna yanaba purakpadagi JSC na sangsin gani haina tawramba khongjing sing handoki loina na Asiba Hakchan duna mathau mangam pangthokpa haina yanaki masigi matungda leikidraba Sdpo Anand Kumar gi thawai yaudra Hakchan Jenims ki mokto postmortem sa thaki postmortem loiraba matungda thawai yaudra Hakchan adu Imphal gi kangla sanathong maning da ngahek panduna khoirambal kaithen phambi ima sing yauna miyamna leisukatuna mapung phaba ikai khumna utki lebak miyamna leisukatuna ikai khumna utlaba matungda ahanba manipuri rifles leiba manipuri police memorial complex ta amuk puraktuna state ki thakta salute pidun chief minister N Biren lusingduna leisukatuna mapung phaba ikai khumna utki ikai khumna utpa adu da MLA minister manipuri lenga ki makok thongba official sing manipuri police ki makok thongba sing amadi police personnel kayana leikidraba gi mafam da leisukatuna mapung phaba ikai khumna utki masigi matungda leikidraba gi thawai yaudra Hakchan adu mahaki pokna pham lamdam kwa kaithel leisram lekai da puraktuna aroiba mathau mangam pangthoki hairi aduga mathangi update asna sugnu gi nungphong lairembi manak singi saruktagi Kuki mayam tampakta kumthrakna bo hotnabada AR na tangkhatkhre Manipur thokliba kangnu ki irang asina sathina sokhalaba mafam ama oriba Kukiaing district ki manungsana sugnu amadi serauda hojik makhata na pamdaba thodok amata thokpa leitri lanjenaruba khunjasing butapna tapna masa masa gi yumda hanjinna bahore adubu serak sidang ngarang nungthin sugnu gi nungphong lairembi manaki mathak thangba singi saruk singda masing yamlaba Kuki mayam ama tampakta kumtharakpa ubada mapam adu da miyam ngak senabagi damakta leiriba AR gi kangbuna amuk tangkhatkhre hairi khunja khana pause asida phongdorokpagi matung ina di sugnu gi nungphong lairembi amadi thingang phaigi area asida masing yamlaba Kuki sing ngarang tampakta kumtarakpa hauki maduda AR gi kangbuna hanna ubadagi makhoibu tankhatki pawasi mathang tanarpadagi sugnu police station gi Sdpo na lusingba police team IRB amadi commando kangbuna mafam adu da sangsilakpa ubadagi Kukiaing adu singi sarukta khutlai thuna chen ki badagi amuk hanna
kumtharaktre hairi pawsina hai hauzik kuki singna yamna pangan kanna leiribasi laloi faidagi surasanpur taba paring asida kuki singna bunker kaya saduna leiri masna sugnu turena singbada nga phabna singbu khunja singna hauzik phawu chat pangamdana leiri ngarang kuki sing tampak tukum tharakpadagi security force singna tangkhatki bagi paw tabadagi sugnu turen gi nongpok thangba pangal leikai haina khangna leikai asida leiba imung kaya de sugnu mayai leikai da senaraktuna hing yarek nakhi amasung sapagada mafamda senakhibasu yauki hairi aduga mathangi update asna aigi isa ananna aroibe yehup tankhiba mafam aduda semna chatpiduna leimana amatang oiribasu katpiyu apokpa ngarang ayuk more ward number 7 Eastern Side School ground na unu semkatliba helipad yengsinba lakhiba more police station gi Sdpo sing tham Anand Kumar bu kuki militant sing na nongmine kaptun hatkraba matungda laikhidraba asigi pokna pham lamdam kwa kaitel lesram laikai de leiba YTCC elda miyamgi oiba mifam ama pangthukton mihat adubu yamna kanna condemn tawba phongdokhi loinena jesi amasu semki miyamgi oiba mifam aduda laikhidraba Anandgi apokpana thamoi sokna phongdokhibadi aigi isa Anand Kumar bu nongmai kaptuna hatkiba mafam aduda manipuri gi chief minister na satpiduna leimana amatu oirabasu katpiyu madu oirabadi manipur shanti leire haibasi praja khuding mak yagani maduna tabatarabadi biren haki khudombi singlaga lemna tharoi haibadu ngasidagi madugi wahaidu amuk hanna haiba tokpiyu haiba wafam phongdokhi aduga mathangi update national rongmai naga youth organization na internet hangdoktabagi national highway 37 the economic blockade chathaba haukhre hauzik oiriba manipuri gi phibam asiga mari lenena manipuri lengak na matam kaktana internet thingjinbagi khongjing sangsileba asi handokpiyu haina all naga student union manipuri ansamga manipuri lengak memorandum of understanding ama khuyek pinakiba adu thabukto onthoraktabadagi rongmai naga youth organization na ngasidagi hauna national highway 37 imphal jiribam lambi the economic blockade chathaba haukhre ansamna manipuri lengak internet hangbagi matangdi yanakibagi matam october 13 da oikibana maram oidana government ga makhatana wari sanaroi loinena makhatana economic blockade chathabaga loinena national project kaya amasu thingjinbagi thabuk chatharagani hairi pause asina phangba pawgi matung inadi ngarang nu tamai headquarter da ansamgi oiba mifam ama pangthukton warep kaya laukhre hairi laukhiba warep sing adugi manung channa November 3 phawa ui manungda lengak na internet thingbagi khungpham handoktrabadi hairiba numit asdagi hauna national highway animakta economic blockade matam kaktana chathaba amadi national project sing thingjinbagi warep su laukhre hairi aduga atop update amana phubala maningda kuki militant sing na nongmai kapsil lakhre lomi sing lobuk to kumduna low lokpagi thabuk tawba ngamdre Bishnupur district ki manung chana phubala maning high canon manakta leiba lokonda kuki militant sing na ngasi nongmai round ani rak kap Thadoktuna langdas lakhre maduda lobuk to low khawna bachatluba lomi sing mathwai hingna ba chengkhatna rakhre hairi thauduk asibu hakteng na hoba lomi sing na pause asi pirakpaga pawgi matung inadi ngase ipung 9 minute kuntra ga 9 taba matamda phubala maning reserve forest ki usan pambi maraktagi nongmai round ama kap thraki madudagi lomi sing pakhatuna leiringi matam khara sen tharaga ayuk pung 9 minute nifuga mari rom taba matamda su nongmai round ama amu kapsilaki masdagi lomi sing lobuk to kumduna low suba kinabadagi masa masagi mayumda sen tharaki hairi pawasina hai nongmai kapsilakpa matam aduda phubala maning reserve forest ki area da CRPF sing leiduna ngaksenbagi thabuk chatharibani adubu CRPF kangbuna nongmai handuna kappa leikhide maduna hauzik poinu lowrok yorokpa matam asida phubala maning hai kenen manakta leiriba low khawbu amadi yeibagi thabuk BDF Personnel Kunrom More the sanction kre More border town the ngaksenbagi thabuk paikhatnabagi tamta manipur lengak na village defense force BDF Personnel kun tengkhang anirak thokna helicopter da more da thajin kre ngase ukpung tara rom taba matam da BDF personnel tara ahanbu oina more gi damakta paisin ki ani su upung trama thui taba matam da BDF personnel tara amasu more da helicopter da pusinduna thungkre hairi BDF personnel sing asi SI Premjit ki makha da more da ngaksin bagi thabuk paikhat kari hairi aduga mathangi update asna sarda BJP ki president am oina kari matangam lamdre youth of Manipur hojik Manipur gi oiriba phim masida BJP Manipur Pradesh ki president oiriba sarda asi president amakari mata ngamlamdre haina youth of Manipuri yonggi luchimba sing na phungdokre wafa masing anang numdang pung mapan rom taba matamda BJP Manipur Pradesh ki president sarda ga unaba maki mayum da satki mafam adu yausilaku matamda masing yamlaba yomgi thomi sing police na sarda gi thongkal da thatlaga thamki tungda sarda ga telephone gi khuthang da yomgi thomi sing wari sanaki wari sanabadu da mahak masa ngamdadana leire maduna hayeng oina unersi haina phungdoraki adubu jomgi thomi sing na mafam adu dagi hanba tawduna sarda gi lekai gi community hall da ngairage haina leiraba matungda police na sarda BJP ki president am oina curfew matam oibana hayeng lak lo
haina khangalakpadagi nakal anigi marakta awai akhum tawnaki maduda police ki maikaidagi tankaina bu water cannon sizinaduna ising kapsinduna amadi tear gas kaptuna tankaina bu hunaki maduda yomgi thomi ani soki ahum wan thaki ningtham thagi ingba ahingi awaba khangduna mafam aduda ahing yariki nonganba matamda youth of manipur gi BJP manipur pradesh ki president sardaga wari saba matamda di BJP gi president ama oibagi positive oiba paukhum pirakte loinana state president oibagi kari mata ngamlamdre haibadu sardana ngangthorokpa wafamna mek sengna taklakhi hairi hiramasigi matangda yomgi thongmi singna pawmi singda phongdorkhibada tha taruk sujilakpa manipuri thokliba irang asida BJP gi president ama oina manipur dagi separate administration taliba BJP gi MLA tarit ki mathakta kari action lawbage haina hangbada sarda debina center action lawnaba me tara ganithoi dagi hauna se thakre adubu tha taruk suro fawba kari karam bathabuk paikhat lakpage hangba matamda madugi sapsaba paukhum sardana pirakhide state president oibagi sapsaba firep ama lawba ngamde haibadum hakna phongdork liba wafamna mek sengna taki kuki MLA taret BJP gi tanthukpiyu haibadasu positive oiba paukhum amata pirakte sarda devi manipuri BJP pradesh ki president amu oina kari mata tawba ngamde haibadu mayek sengna takle maduna youth of manipuri ima laibak kannabagi damakta laibak miyam kusamna duna paikhatpa yaba thabuk sing sapsana paikhatlagani loinana BJP manipur pradesh ki president sarda bu youth of manipur na condemn tawi haina su phongdokhi aduga aroiba update asana kotura yamna kanai yaningdaba phongdorkli more state forces thambana hena khudung thibu oigani khangba phai kotu world cookie zo intellectual council bu manipuri lenga na unlawful organization ni haina lauthoki ba adu community on tribal unity kotu na akan mongdo yaning de phongdorkli kotu na thadorok paseron amagi matung in world cookie zo intellectual council asi cookie zo community bu yokhatna ba amadi yaifana ba thabuk thorom kaya paikhatna la adubu en birin unlawful organization ni haina lauthoki ba si communal motivated oiba thabuk ni haina lawi amorom dangrang more de Sdpo singtham anan hat kiba adu more de state force thamlubidagi thoklakpani matam kuini dagi more dagi lauthok kinaba taksin duna lakhiba adu thabuk oina paikhatam labadi ngarangi thodok adu thoklam loi hairi kotuna makhata na hairi badi ngarangi more gi thodok matung masing yamluba security force thajin naba laukhatlagliba khungtang aduna hena irang asi lusillakani kuki community khaktagi SI on khomang haukip amasung head constable langlem dimgen hat kibadi lengak na tumin alaisallaga Sdpo anan hat kibadana en birena thauna yamna phariba asina misang mikhai nai hai batakle maram aduna more dagi manipur police lauthok kinaba union government da taksil lagani hairi